Masuk ke fase jadi pam. Làm nó chả ai để chi khó không gì nào rồi cái cây nổ em hỏi vợ làm bệnh nha rồi sao bây giờ này bây giờ nào đâu bên này 이는 막간 갈래가 아니고 시제 치킨이슈 야오이부고 아두가 생나누이슈 야오그래 프렌네 빠짜기 더 버스디包在这儿，谢谢你走，来来你走。Bakla masuk ke fase jadi pam video itu yang ada मैं ngasi gaming application amagi matang haramge game sanaraga paisa tangba yabako aduga mayamna ubire sida akhoi withdraw tawbagi proof tunebako proof uttarmana aduga register tawba matamda mayam phone number changani phone number register tawba matungda offer mayam amas phangani aduga aigi friend da share tawba matamda mayam ko earn tawba ya aduga mayam sigi games sigi application je airline withdraw tawsu ya adu game mayam yaramani game mayam yaramani sida game ma sanarage sigi super turntable tunebako mayam sigi game sanarage aduga si 777 thokba matamda mayam ai win oidani adu mayam win oidani mayam 777 ai win oye aduga ai amutanga yengi ko amutanga yengi 777 thokba na win oye mayam amkasta ai win oye ai game se amaga sanarage game amaga sanarage sigi dragon versus tiger ti sanarage ai sa lupa lising ama bet torage dragon da adu mayam yengunarse mayam ai lising ama dragon da win oye aduna mayam game sanaraga paisa taningbagay ai comment da magi link to pin tawar thamjaramage mayam download tawbiro aduga sanabiro mayam ai video sibu yengbiriba khudingmak thagattari aduga mayam subscribe tawdaba yawtare subscribe soidona tawsanbiramo aduga mayam ngasidi nganu thongma jaradani mayam nganu ara nakan tholamage
ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯏꯆꯦꯅ ꯑꯩꯒꯤ ꯏꯆꯦ ꯏꯕꯦꯝꯆꯥ ꯃꯥꯅꯀꯣ ꯃꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯆꯥꯔꯛꯑꯒꯦ ꯉꯥꯅꯨꯁꯦ ꯑꯗꯨꯗꯨꯒ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯕꯨꯡ ꯅꯣꯡꯗ꯭ꯔꯦꯟꯀꯣ ꯔꯦꯟꯐꯣꯜ ꯃꯥꯅꯁꯨ ꯁꯨꯄꯔ ꯊꯦꯡꯛꯁ ꯑꯃꯨꯛꯀ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯔꯁꯅꯣ ꯑꯐꯕ ꯂꯣꯏ ꯑꯣꯏꯔꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯍꯥꯏꯔꯗꯤ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯈꯪꯉꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯇꯨꯝꯃꯤ ꯃꯤꯁꯤꯡꯁꯨ ꯃꯌꯥꯝꯁꯤꯗꯤ ꯍꯥꯎꯗꯣꯏꯅꯦ ꯁꯤꯁꯨ ꯉꯁꯤꯗꯤ ꯌꯥꯝꯕꯅꯦ ꯑꯗꯨ ꯆꯥꯔꯛꯑꯒꯦ ꯐꯖꯅ ꯍꯥꯎꯅ ꯆꯥꯔꯛꯑꯒꯦ ꯍꯥꯕꯤꯌꯦꯡ ꯆꯥꯒꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯑꯉꯥꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯃꯃꯥ ꯑꯃ ꯆꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯀꯣ ꯑꯗꯣ ꯆꯥꯔꯁꯦ ꯏꯟꯈ꯭ꯔꯣ ꯏꯜꯂꯒꯦ ꯑꯗꯨꯗꯤ ꯃꯍꯤꯁꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯍꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯃꯅꯝꯒ ꯈꯨꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯊꯣꯡꯕꯅꯤꯀꯣ ꯍꯥꯎꯗꯣꯏꯅꯤ ꯋꯥ ꯍꯩꯊꯔꯒꯦ ꯂꯣꯏꯐꯥꯎ ꯐꯖꯔꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝꯒꯤ ꯉꯥꯅꯨ ꯍꯥꯏꯕꯗꯣ ꯍꯧꯔꯁꯦ ꯏꯟꯈ꯭ꯔꯁꯦ ꯇꯨ ꯀꯦꯃꯦꯔꯥꯗ ꯏꯟꯁꯤꯟꯈ꯭ꯔꯁꯦ ꯇꯨꯛ 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 ꯑꯩꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯑꯩꯅ ꯔꯣꯜꯁꯦ ꯈꯤꯇꯪ ꯍꯦꯟꯒꯦ ꯆꯥꯔꯒꯦ ꯅꯪ ꯃꯊꯟꯇ ꯆꯥꯖꯒꯦꯔꯥ ꯁꯤꯡꯖ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯀ ꯎꯪꯉꯒ ꯁꯥꯕ꯭ꯔꯥꯅ ꯌꯥꯔꯦ ꯁꯤ ꯈꯨꯁꯥꯁꯦ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯐꯖꯅ ꯍꯥꯎꯖꯩ ꯇꯧꯔꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯆꯥꯔꯁꯦ ꯆꯥꯛꯈꯣꯝꯗꯣ ꯑꯩꯅ ꯇꯞꯅ ꯆꯥꯏ ꯈꯪꯉꯗꯤ ꯑꯩ ꯇꯞꯅ ꯀꯩꯕ ꯆꯦꯒ ꯇꯥꯕꯗꯤ ꯇꯞꯅ ꯆꯥꯏ ꯈꯪꯉꯗꯤ ꯑꯩꯁꯨ ꯇꯞꯅ ꯆꯥꯕꯤꯕ ꯌꯥꯗ꯭ꯔꯥ ꯀꯥꯏ ꯇꯧꯋꯦ ꯉꯥꯅꯨ ꯊꯣꯡꯕ ꯈꯨꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯆꯥꯗ꯭ꯔꯤ ꯑꯁ ꯑꯩꯗꯣ ꯍꯥꯏꯗꯤ ꯆꯥꯒꯤ ꯃꯌꯥꯝꯗꯨꯗꯤ ꯇꯣꯏꯅ ꯆꯥꯗꯕꯅ ꯀꯥꯎꯔꯦꯕ ꯁꯤꯡꯖꯨꯁꯦ ꯃꯀꯟ ꯀꯂꯦꯖꯥ ꯇꯣꯠꯂꯒ ꯍꯥꯎꯋꯦ ꯈꯨꯍꯥꯎꯁꯦ ꯁꯤꯡꯖꯨ ꯈꯨꯍꯥꯎꯗꯣ ꯀꯂꯦꯖꯥ ꯌꯥꯎꯕꯒꯤ ꯊꯝꯃꯁꯤꯔꯥ ꯍꯥꯎꯋꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯎꯋꯦ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕꯤ ꯇꯧꯗꯣꯔꯦ ꯉꯁꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯆꯦꯒꯤ ꯇꯥꯕꯤꯅ ꯊꯣꯡꯕꯤꯌꯦꯅꯦ ꯌꯥꯝ ꯍꯩꯕꯅꯦ ꯍꯥꯏꯗ꯭ꯔꯥ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯃꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯤ ꯐꯖꯅ ꯇꯛꯁꯜꯂꯁꯤ ꯆꯥꯛꯁꯨ ꯂꯥꯝꯃꯕꯅꯦ ꯑꯗꯨꯝ ꯄꯨꯡ 4 ꯇꯥꯏ ꯌꯥꯗꯦ ꯍꯦꯛꯇ ꯈꯨꯠꯅ ꯆꯥꯔꯒ ꯃꯨꯛꯊ꯭ꯔꯨꯕꯤ ꯍꯥꯞꯄꯒꯤꯅꯦ ꯀꯂꯦꯖꯥꯒ ꯃꯀꯟꯒ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯃꯅꯝꯒ ꯉꯥꯎꯔ ꯍꯥꯎꯋꯦꯀꯣ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯎꯋꯦꯕ ꯂꯥꯝꯕꯩꯅꯦ ꯍꯥꯎꯋꯦ ꯂꯥꯝꯕꯩꯗꯤ ꯅꯠꯇ꯭ꯔꯦꯃꯤ ꯁꯤꯒꯤ ꯈꯨꯊꯣꯡ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯉꯥꯅꯨ ꯃꯔꯨ ꯈꯨꯍꯥꯎꯁꯤꯗꯤ ꯌꯥꯝꯅ ꯉꯥꯅꯨ ꯆꯥꯔꯣ ꯍꯥꯏꯁꯦ ꯁꯤ ꯈꯨꯍꯥꯎꯁꯤꯒꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅꯅꯦ ꯊꯣꯡꯉꯝꯃꯤ ꯁꯨꯃꯥꯏꯅ ꯌꯧꯅꯗꯤ ꯍꯥꯎꯔꯦ ꯑꯁꯦꯡꯕꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯐꯪꯗꯦ ꯆꯥꯛꯀꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯃꯟꯗꯅꯅꯦ ꯃꯥ ꯊꯕꯛ ꯆꯠꯇꯈꯩꯅꯦ ꯑꯩꯅ ꯑꯩ ꯃꯨꯛꯕꯥꯡ ꯌꯥꯎꯍꯜꯂꯛꯏꯅꯦ
ꯄꯦꯜꯂꯦ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯗ꯭ꯔꯣ? ꯍꯥꯎꯋꯦ ꯌꯥꯝꯅ. mahauze amakak sa manung loin changaga yam hawbido khangba adudune haba orise adu loi sak asano samaina aigi som yengma ngahan biryani gi video da comment tawai na ani jaminabse dak pok thandabane aina pothadana tawado 탄만드나? 아니네. 다음 tomorrow cái lỗi chậm chạp. Ano? Maru sayo niya. Ngay na mukbang tawba kanda maru sung cha sadamneba. Kasi maru sayo. Yam hawa nga no maru. Yam kanba oidem natra. Mai sa ding anu se mapum yoleba mapum tene kg ama dum oidoineba. Aduga adumaina oi kg ama kadang adum oidoba hendeba kasu henade pik tak tawra ko. Ki mapum ama neba dum. Ôi trời, khán giả em thù là giả hàn đấy. Để tôi cấp một trăm em học chẳng hạn vậy. Cái là để số bạn cho những điều của sinh viên mày nè, đưa em học rồi. Masa. Mukbang to bisa wara. Hào nó trừ ra thế chẳng một điểm. Hay này anh này gì thấy nó hào rồi là nó say hoa vậy bố có xin nó một cái hè lên mà được không ạ? Rồi sẽ là cái
ꯑꯁꯦꯡꯕꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯕꯁꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯑꯗꯨ ꯐꯔꯦ ꯉꯁꯤ ꯆꯥꯔꯦ ꯉꯥꯅꯨ ꯑꯍꯥꯎꯕꯤ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯌꯥ ꯇꯦꯛꯈꯤꯗꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯈꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕꯣ ꯌꯦꯡꯕꯤꯕꯈꯩ ꯀꯃꯦꯟ ꯇꯧꯁꯜꯂꯝꯃꯣ ꯃꯔꯨꯁꯤꯕꯨ ꯁꯥꯒꯠꯂꯛꯑꯦ ꯁꯤꯡꯖꯨꯁꯤꯁꯨ ꯃꯣꯔꯣꯛꯂ ꯁꯤꯡꯖꯨ ꯉꯥꯛ ꯆꯥꯕꯗꯣ ꯌꯣꯝꯃ ꯆꯥꯔ ꯈꯔ ꯐꯩꯕ ꯍꯥꯎꯋꯦ ꯃꯔꯨ ꯁꯥꯕꯗ ꯌꯥꯅ ꯅꯥꯏꯕ ꯑꯣꯏꯗꯤ ꯅꯥꯗꯕꯅ ꯑꯗꯨꯅꯤ ꯅꯥꯏ ꯍꯥꯏꯕ ꯃꯔꯨꯗꯤ ꯉꯁꯤ ꯉꯥꯅꯨꯗꯤ ꯈꯔ ꯁꯥꯏꯔꯕꯅꯤꯀꯣ ꯃꯃꯥꯡ ꯑꯗꯨꯝ ꯁꯥꯏꯗꯕ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯁꯤꯗꯤ ꯆꯥꯔꯤꯉꯩ ꯆꯥꯍꯧꯗ ꯁꯤꯡꯖꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯨ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯀꯥꯎꯋꯦ ꯑꯩ ꯍꯥꯎꯃꯟꯗ ꯁꯦꯝꯃꯟꯁꯤꯗ ꯑꯩ ꯍꯥꯎꯃꯟꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯑꯃ ꯂꯩꯕ ꯑꯃ ꯑꯃ ꯊꯨꯅ ꯈꯪꯉ ꯖꯔ ꯆꯥꯅꯤꯡꯕ ꯑꯃ ꯖꯔ ꯆꯥꯅꯤꯡꯈꯤꯕ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯀꯥꯎꯋꯦ ꯍꯥꯏꯕ ꯂꯥꯛꯑꯦꯗꯣ ꯁꯤꯅ ꯌꯦꯡꯖꯜꯂꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯀꯨꯀꯨ ꯊꯛꯏ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯀꯩꯗꯧꯔꯒꯦ ꯇꯨꯝꯗꯤ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡꯁꯦ ꯇꯨꯝꯅꯤꯡꯕꯅꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯁꯦ ꯏꯊꯟꯇ ꯆꯥꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯉꯥꯡꯗꯣ ꯀꯞꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯀꯞꯄꯅꯤꯅ ꯃꯥꯗꯣ ꯆꯥꯃꯤꯟꯅꯕꯗꯣ ꯐꯔꯛ ꯇꯥꯔꯦ ꯃꯥ ꯑꯣꯛꯁꯨ ꯑꯣꯏꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯧꯒꯠꯂꯣ ꯑꯩ ꯏꯊꯟꯇ ꯂꯣꯏꯁꯜꯍꯧꯔꯒꯦꯅ ꯍꯥꯏꯔꯦ ꯑꯉꯥꯡ ꯀꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯊꯣꯡꯕꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯍꯥꯎꯕꯁꯦ ꯆꯥꯈ꯭ꯔꯒꯁꯨ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯄꯥꯛꯅ ꯆꯥꯗꯦꯕ ꯉꯥꯅꯨ ꯊꯣꯡꯕꯗꯤ ꯑꯃꯨꯛꯀ ꯑꯗꯨꯗꯨꯅ ꯉꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯃ ꯀꯥꯎꯔꯔꯣꯏ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯆꯥꯔꯕꯅꯦ ꯁꯥꯎꯕꯤꯒꯅꯣ ꯑꯗꯣ ꯀꯨꯏꯅ ꯊꯦꯡꯅ ꯆꯥꯔꯛꯑꯦ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯌꯥम ꯍꯥꯎꯋꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯔꯣ ꯍꯥꯏꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯈꯣই ꯏꯆꯦꯒꯤ ꯇꯥꯕꯤꯅꯁꯨ ꯊꯣꯡꯕꯤꯕꯅꯦꯕꯀꯣ ꯃꯥ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯃꯥꯅ ꯊꯣꯡꯕꯩꯅ ꯍꯥꯎꯋꯤꯁꯦ ꯆꯥꯔꯒꯦ ꯇꯣꯏꯁꯟꯈ꯭ꯔꯒꯦ ꯂꯣꯏꯁꯤꯜꯍꯧꯕꯩ ꯁꯤꯟꯁꯤꯗꯤ ꯃꯔꯨ ꯃꯁꯥꯗ ꯆꯥꯎ ꯍꯥꯏꯕꯕꯨ ꯃꯥ ꯌꯥ ꯅꯥꯒꯟꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯕ ꯇꯜꯂꯦ ꯑꯩꯉꯣꯟꯗ ꯆꯥꯔꯣꯏ ꯏꯗꯅ ꯃꯌꯥꯝꯗ ꯑꯩ ꯇꯤꯜꯍꯧꯒꯁꯦ ꯆꯥꯕ ꯀꯥꯎꯔꯦꯕ ꯑꯁꯦꯡꯕꯒꯤ ꯇꯤꯜꯍꯧ ꯆꯥꯕ ꯀꯥꯎꯔꯤꯅꯦ ꯍꯥꯏꯕ ꯍꯥꯎꯃꯟꯗꯅꯅꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯕꯀꯣ ꯑꯗꯨꯒꯤ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯉꯁꯤ ꯉꯥꯅꯨꯁꯦ
ꯃꯌꯥꯝ ꯁꯤ ꯉꯛꯑꯝꯃꯅꯤꯀꯣ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯛꯑꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯤ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯈꯤꯕꯩꯗꯣ ꯑꯗꯩꯁꯦ ꯐꯖꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦꯕꯀꯣ ꯐꯣꯟꯗꯣ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯔꯦꯀꯣꯔꯗ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ everyone for supporting ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ